Diamond TV amadi Wahong Radio ki Humanity Service awa ana amadi channel asigi chaukhonaba group ama oiba Diamond Donor ki Mid Diamond TV ki Khongjom da donor member kaya galoina na pangthokre thorom adu mapung oina ahal oiba miyo yankhaida ningtham thagi kambal yenthokki amadi thorom yauba lakiba mid uzadraba miyo ahum dasu kambal pi ki thorom adu da member singna haraute amna haizaba thorom kaya yauna isai sereng jagoina jingba utkibaga loina na laikiraba donor mari gi mafumda laisuka tunai kai kumda utki thorom adu da Diamond TV amadi Wahong Radio ki MD James Haikru na haikibada jahi kaya Humanity Service ama oina aruba ana ayek yaubasing sanaroi kaya artist sing yauna thokaningdaba kanglukki irangda laikhiraba amadi asokapan kaya kidney fail oiraba cancer patient kaya da mateng pangliba group asina thada lupa chama chama khainaraga mateng pangnaduna lakpane group asina jahi amada donor sing punsinaduna donor meet haiduna pangthokpane donor sing asigi manungda nomagi afangba thabak suba fi sabi thabak tawba tawdaba khaidana miyoi lising amaga chani romna member oiri member singi awana tasu onsinduna mateng pangba group amani makhatana group asina Humanity Service lab tana chathaki gani hai ki group asida mapung fahan kiba lakpi kiba bunda mapusu thagatpa phongdorakli thoram aduda Padmasri Namairakpam Kunjurani Commandant CRPF amadi Wangkhaimiyum Nandini second in commandant CRPF su yauke